Kurumjari SKTV News Manipur Mabutram Oshari Miamna Hojo Pangtok Liba Tare Trampan Suba Lok Sabha Mikhal Gamelina Tongan Waham Kayama Isha the Hangalakpa Miam the Hangalakpa political parties Hangalakpa do Miam the P Navagi Tanjaduni and Ujik River say Lampil River Chief Electoral Officer Aduga Joint Chief Electoral Officer Riba Ramananda Unaraga Kari Wafam Singh Lady Bagi have the Miam the Kangandawi Tanjani. Ahenba SKTV News Taram Oxary. So Maruina Trampan Suba Lokswa Mikhalgi first phase Louis had Loba Yabra 11 polling station the report Tokre, Dumaputonga political parties in Palm the Tokiva unfair means in the Kiva Miam Lavina Masihin and Tono Takshan Basuleri. Aduna Masilo Shalen Loba Yabra Makadana report over later only second phase Pantona Basim Sarena can be Bakahabini. Ahenba SKTV bu kogi yingbiriba aduga punong po hakki site gi kaikun po chari kogi phase 1 da ahenba gi na pangthok sakiba kogi tarani pan suba lok sabha mikhal gi kaino si koi losin jakre aduga pangthokriba kogi mikhal adugi matung tarakpada kogi repol polling station koi taraga matoi da so koi pangthok sakre hariba repol singsi kogi mikhal nimita tungan ba kogi complaint lakhiba mayam singsi kogi marilineba returning officer na kogi scrutiny tawraba matungda kogi hariba repol tawbagi recommendation asi kogi returning officer na koita thabirakpani aduga election commission na yamna phajna munna kupna nainaraba matungda kogi repol tawbagi ayaba si bibirakpani aduga repol tawkhiba matamda koi yam santi lena koi voter khudimaksi yamna mapung phana thoraklaga hariba mikhal asida pung phana saruk yakhi aduga repol si loraba matungda ikogi voter turnout si kogi chada marifama thoi dasmik taruk yogduna ikogi energy oina hangiba percentage asi mamangi lok sabha mikhalda phangjakhiba masing adugi khara helapna koi phangba ngamjai aduga phase 2 ani suba tangka asigi matangda haijarabada ikogi preparation se koi tawbo loina loijare aduga nimit humni gi mamangda aduga nimit nini gi mamangda chatkadaba polling station chatkadaba kogi polling party singsu kogi hariba polling station sing sta yongnakre adu ngasi maksi P-1 haibadi kogi nongma watlingai mikhal nongma watlingai da chatkadaba polling official singsu koi makogi polling station da koi thaba hokre adubu nong chingi phibam phattabana maram orakanda lambi lamgangda kitang nuaitaba thokpana singbadugi koi dumak thengnaji madugi report su phangjai hayeng kogi pangthokadoriba ani suba tangkaki kogi mikhal asida punna polling station chanipan ga yankai ga taretta kogi mikhal si pangthokadabani masida kogi special polling stations haibadi kogi internally displaced voters singi da maktasu koina tonganba arrangement tawjaba polling station mapan dasu haiba kogi mikhal asi pangthoksagadoi ni Maruina kogi ahenba phase di loiri hana loba yar he wafam sini adu makpu kogi ahenba phase pangtokhiba election aduda tongan wafam singda kogi khulai paiba singna boot capture tawba digi miyamna sarakpadagi unkhatna bathokhiba masigumma mayam sida haibatare kogi election si pangthokna bathamliba security personnel singi award parin khanbibra natragana makoi singsi hojik fawbuda election commission gi maikedi karam action taken leibri habna chingba sing adu thambi mikhal nimita kogi boot capturing tawna chingba aduga EVM kogi thugaibana chingbagi tawdokchi koi madugi report phangjai koi uba phangjai tongan ba kogi complaint sing tongan ba political party sing dagi even voters sing dagi lakpa complaint sing mayam sing si loukhatlaba matungdani kogi arona kogi report tawbagi recommendation bibi rakhibadu hariba thodok wathok kogi pamdaba thodok watung sing masi thoktanaba kogi site gi su kogi matik saba security forces sing koi Lakadouriba kogi hayeng bangtok sagadoriba kogi phase 2 gi mikhal asidasu ko yam kanna honajari aduga tongan ba measure sing haibitare kudamoina hajarabada webcasting tawba videography tawba aduga kogi ahenba force thajan bana chingba mayam singsi kogi site gi su aduga micro observer thambana chingba tongan ba civil and non civil measures mayam singsi election commission of India gi yathang matungina kogi site gi kogi chapchaba kogi action do koi lakotchari maramasina complaint lakpa singsu kogi tongan party singi lakhiba singsu koi kupna khanai nanajai aduga haiba complaint sing du koi election commission of India da so koina thajai aduna election commission of India na koina pibirakpa yathangi matungina koi polling station taraga mathoida madugi report tonanabagi ayaba si pibirakibani haijani okay makha tarak pasna
ꯑꯩꯈꯣꯏꯒꯤ ꯆꯤꯡꯒꯤ ꯍꯥꯏꯕ ꯇꯥꯔꯦ ꯑꯥꯎꯇꯔꯒꯤ ꯍꯧꯖꯤꯛ ꯋꯥꯠꯂꯤꯕ ꯑꯦꯁꯦꯝꯕ꯭ꯂꯤ ꯁꯦꯒꯃꯦꯟ 12ꯁꯦ ꯃꯁꯤꯗ ꯍꯧꯖꯤꯛ ꯅꯣꯡ ꯆꯤꯡꯒꯤ ꯐꯤꯕꯝꯁꯨ ꯐꯠꯇꯕ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯉꯔꯥꯡꯗꯁꯨ ꯂꯝꯕꯤꯗ ꯑꯩꯈꯣꯏꯒꯤ ꯊꯣꯡ ꯊꯨꯒꯥꯏ ꯑꯃꯅꯆꯤꯡꯕ ꯂꯩꯕꯅꯤꯅ ꯃꯁꯤꯒꯤ ꯇ꯭ꯔꯥꯚꯦꯂꯤꯡꯒꯤ ꯃꯇꯥꯡꯁꯤꯗ ꯈꯨꯗꯣꯡꯆꯥꯗꯕ ꯀꯔꯤ ꯀꯔꯤ ꯃꯥꯌꯣꯛꯅꯔꯤꯕꯒꯦ ꯉꯁꯥꯏꯁꯨ ꯃꯇꯦꯡ ꯄꯥꯡꯕꯤꯈ꯭ꯔꯦ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨꯅ ꯃꯁꯤ ꯃꯌꯥꯝꯁꯤ ꯀꯣꯞ ꯑꯞ ꯇꯧꯅꯕ ꯁꯤꯑꯣꯒꯤ ꯃꯥꯏꯀꯩꯗꯒꯤꯗꯤ ꯀꯔꯝꯕ ꯃꯦꯖꯔꯁꯤꯡ ꯂꯧꯈꯠꯄꯤꯔꯤꯕꯒꯦ ꯍꯥꯏꯕꯗꯨ ꯊꯝꯕꯤꯌꯨ ꯅꯣꯡ ꯆꯤꯡꯒꯤ ꯐꯤꯕꯝ ꯐꯠꯇꯕ ꯑꯩꯈꯣꯏꯒꯤ ꯅꯣꯡꯒꯤ ꯃꯇꯝꯗ ꯄꯥꯡꯊꯣꯛꯄ ꯃꯤꯈꯜꯁꯨ ꯑꯣꯏꯕ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯊꯣꯡ ꯀꯥꯏꯕꯅꯆꯤꯡꯕ ꯉꯔꯥꯡ ꯊꯣꯛꯈꯤꯕ ꯄꯥꯎꯅꯆꯤꯡꯕꯁꯤꯡꯁꯨ ꯑꯩꯈꯣꯏ ꯐꯪꯖꯩ ꯑꯗꯨꯒ ꯗꯤꯁꯇ꯭ꯔꯤꯛꯁꯤꯡꯗ ꯑꯩꯈꯣꯏꯒꯤ ꯃꯔꯤ ꯂꯩꯅꯕ ꯑꯩꯈꯣꯏꯒꯤ ꯗꯤꯁꯇ꯭ꯔꯤꯛ ꯏꯂꯦꯛꯁꯟ ꯑꯣꯐꯤꯁꯔ ꯑꯗꯨꯒ ꯗꯤꯁꯇ꯭ꯔꯤꯛꯇꯨꯒꯤ SPꯁꯤꯡꯅ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯗꯅ ꯑꯩꯈꯣꯏꯒꯤ ꯄꯣꯂꯤꯡ ꯄꯥꯔꯇꯤꯁꯤꯡꯁꯤ ꯑꯩꯈꯣꯏꯒꯤ ꯄꯣꯂꯤꯡ ꯁ꯭ꯇꯦꯁꯟꯗ ꯌꯧꯅꯅꯕ ꯌꯥꯝ ꯀꯟꯅ ꯍꯣꯠꯅꯔꯤ ꯑꯗꯣ ꯑꯌꯥꯝꯕ ꯑꯩꯈꯣꯏꯒꯤ ꯄꯣꯂꯤꯡ ꯇꯤꯝꯁꯤꯡꯁꯤ ꯄꯣꯂꯤꯡ ꯁ꯭ꯇꯦꯁꯟꯗ ꯌꯧꯈ꯭ꯔꯦ ꯍꯥꯏꯕꯒꯤ ꯔꯤꯄꯣꯔꯠ ꯑꯗꯨꯁꯨ ꯑꯩꯈꯣꯏ ꯐꯪꯖꯩ ꯃꯔꯝ ꯑꯁꯤꯅ ꯍꯌꯦꯡꯒꯤ ꯃꯤꯈꯜ ꯑꯁꯤ ꯑꯩꯈꯣꯏ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯌꯥꯝꯅ ꯃꯥꯏ ꯄꯥꯛꯅ ꯄꯥꯡꯊꯣꯛꯀꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕ ꯑꯗꯨ ꯂꯩꯖꯩ ꯑꯗꯨꯒ ꯂꯥꯛꯀꯗꯧꯔꯤꯕ ꯆꯦꯂꯦꯟꯖꯦꯁ ꯈꯨꯗꯣꯡꯆꯥꯗꯕ ꯃꯌꯥꯝꯁꯤꯡ ꯑꯗꯨ ꯃꯗꯨ ꯊꯦꯡꯅꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯁꯤꯡꯁꯤ ꯃꯁꯤ ꯄ꯭ꯔꯤꯄꯦꯔꯦꯁꯟ ꯇꯧꯕ ꯂꯣꯏꯖꯔꯦ ꯍꯥꯏꯗꯅ ꯑꯩ ꯍꯥꯏꯖꯒꯦ ꯃꯈꯥ ꯇꯥꯔꯛꯄꯁꯤꯅ ꯑꯩꯈꯣꯏꯒꯤ ꯑꯥꯎꯇꯔꯒꯤ ꯄꯥꯔꯇꯤꯀꯨꯂꯔꯂꯤ ꯑꯥꯎꯇꯔ ꯄꯥꯔꯂꯤꯌꯥꯃꯦꯟꯇꯔꯤ ꯀꯣꯟꯁꯇꯤꯇꯨꯌꯦꯟꯁꯤꯁꯤ ꯃꯃꯥꯡꯉꯩꯗꯒꯤ ꯍꯧꯅ ꯃꯌꯥꯝꯒꯤ ꯁꯨꯝ ꯊꯥꯖꯅꯕꯤꯗ ꯃꯁꯤ ꯏꯂꯦꯛꯁꯟ ꯅꯠꯇꯦ ꯁꯦꯂꯦꯛꯁꯟꯅꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡ ꯑꯗꯨꯃꯛ ꯗꯣꯃꯤꯅꯦꯠ ꯇꯧꯔꯀꯥꯟꯗ ꯄ꯭ꯔꯖꯥꯁꯤꯡꯁꯤ ꯚꯣꯠ ꯊꯥꯗꯕ ꯐꯪꯗꯅ ꯂꯥꯛꯏ ꯍꯥꯏꯕꯒꯤ ꯋꯥꯐꯝꯁꯤ ꯊꯝꯃꯛꯄ ꯍꯥꯏꯕ ꯇꯥꯔꯦ ꯃꯔꯨꯑꯣꯏꯅ ꯃꯤꯗꯤꯌꯥꯗ ꯑꯗꯨꯒ ꯏꯚꯟ ꯃꯣꯔꯦꯗꯒꯤ ꯂꯥꯟꯖꯜꯂꯛꯈꯤꯕ ꯃꯌꯥꯝ ꯏꯟꯇꯔꯅꯦꯜꯂꯤ ꯗꯤꯁꯄ꯭ꯂꯦꯁ ꯄꯔꯁꯟꯁꯤꯡꯁꯤꯅ ꯍꯥꯏꯔꯛꯄꯗ ꯃꯃꯥꯡꯗ ꯄꯥꯡꯊꯣꯛꯈꯤꯕ ꯏꯂꯦꯛꯁꯟꯁꯤꯡꯁꯤ ꯃꯈꯣꯏ ꯊꯥꯗꯕ ꯐꯪꯗꯦ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡꯅ ꯂꯥꯛꯑꯒ ꯃꯈꯣꯏ ꯑꯗꯨꯝ ꯊꯥꯗꯔꯒꯦ ꯍꯥꯏꯔꯒ ꯌꯨꯝꯗ ꯆꯪꯉꯨ ꯍꯥꯏꯅ ꯇꯥꯟꯁꯤꯜꯂꯛꯑꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯍꯟꯗꯛꯀꯤ ꯏꯟꯅꯔꯒꯤ ꯄꯥꯡꯊꯣꯛꯈꯤꯕ ꯃꯤꯈꯜꯗꯁꯨ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡꯒꯤ ꯑꯦꯛꯇꯤꯚꯤꯇꯤ ꯈꯔ ꯑꯩꯈꯣꯏꯅ ꯃꯃꯤ ꯇꯥꯈ꯭ꯔꯦ ꯍꯥꯏꯇꯥꯔꯦ ꯃꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯤꯒꯤꯗꯃꯛꯇ ꯀꯔꯝꯕ ꯑꯈꯟꯅꯕ ꯊꯧꯔꯥꯡꯁꯤꯡ ꯍꯧꯖꯤꯛꯀꯤ ꯑꯥꯎꯇꯔꯒꯤ ꯂꯦꯝꯍꯧꯔꯤꯕ ꯁꯦꯒꯃꯦꯟ 12ꯁꯤꯗ ꯂꯧꯈꯠꯂꯕꯒꯦ ꯍꯥꯏꯕꯗꯨ ꯊꯝꯕꯤꯌꯨ ꯂꯦꯝꯍꯧꯔꯤꯕ ꯑꯩꯈꯣꯏꯒꯤ ꯑꯅꯤꯁꯨꯕ ꯇꯥꯡꯀꯛꯇ ꯄꯥꯡꯊꯣꯛꯀꯗꯧꯔꯤꯕ ꯑꯩꯈꯣꯏꯒꯤ ꯑꯥꯎꯇꯔꯒꯤ ꯑꯦꯁꯦꯝꯕ꯭ꯂꯤ ꯁꯦꯒꯃꯦꯟ ꯑꯩꯈꯣꯏꯒꯤ 18ꯗ ꯄꯥꯡꯊꯣꯛꯀꯗꯧꯔꯤꯕ ꯃꯤꯈꯜ ꯑꯁꯤꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯃꯁꯤ ꯚꯜꯅꯔꯦꯕꯜ ꯄꯣꯂꯤꯡ ꯁ꯭ꯇꯦꯁꯟ ꯑꯗꯨꯒ ꯀ꯭ꯔꯤꯇꯤꯀꯦꯜ ꯄꯣꯂꯤꯡ ꯁ꯭ꯇꯦꯁꯟ ꯃꯃꯥꯡꯗ ꯊꯣꯛꯈꯤꯕ ꯄꯥꯝꯗꯕ ꯊꯧꯗꯣꯛ ꯋꯥꯊꯣꯛ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯄꯣꯂꯤꯡ ꯄꯔꯁꯦꯟꯇꯦꯖ ꯌꯥꯝ ꯀꯥ ꯍꯦꯟꯅ ꯋꯥꯡꯕꯅꯆꯤꯡꯕ ꯃꯌꯥꯝꯁꯤꯡꯁꯤ ꯑꯩꯈꯣꯏꯅ ꯈꯟꯅꯔꯕ ꯃꯇꯨꯡꯗ ꯃꯨꯟꯅ ꯈꯟꯅꯔꯕ ꯃꯇꯨꯡꯗ ꯀꯟꯁꯔꯟ ꯑꯩꯈꯣꯏꯒꯤ ꯗꯤꯁꯇ꯭ꯔꯤꯛ ꯏꯂꯦꯛꯁꯟ ꯑꯣꯐꯤꯁꯔ ꯑꯗꯨꯒ ꯗꯤꯁꯇ꯭ꯔꯤꯛꯇꯨꯒꯤ SPꯅꯆꯤꯡꯕꯒꯤ ꯃꯈꯣꯏꯒꯤ ꯃꯤꯠꯌꯦꯡ ꯃꯈꯥꯗ ꯑꯩꯈꯣꯏꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯁꯦꯛꯇꯔ ꯑꯣꯐꯤꯁꯔꯁꯤꯡ ꯁꯦꯛꯇꯔ ꯄꯨꯂꯤꯁ ꯑꯣꯐꯤꯁꯔꯁꯤꯡꯅ ꯄꯣꯂꯤꯡ ꯁ꯭ꯇꯦꯁꯟꯗ ꯆꯠꯇꯅ ꯀ꯭ꯔꯤꯇꯤꯀꯦꯜ ꯑꯣꯏꯕ ꯑꯗꯨꯒ ꯚꯜꯅꯔꯦꯕꯜ ꯑꯣꯏꯕ ꯄꯣꯂꯤꯡ ꯁ꯭ꯇꯦꯁꯟꯁꯤꯡ ꯈꯟꯗꯣꯛꯄ ꯃꯗꯨꯁꯨ ꯑꯩꯈꯣꯏ ꯂꯣꯏꯖꯔꯕꯅꯤ ꯃꯔꯝ ꯑꯁꯤꯅ ꯚꯜꯅꯔꯦꯕꯜ ꯑꯣꯏꯕ ꯑꯗꯨꯒ ꯀ꯭ꯔꯤꯇꯤꯀꯦꯜ ꯄꯣꯂꯤꯡ ꯁ꯭ꯇꯦꯁꯟꯁꯤꯡꯗꯗꯤ ꯑꯩꯈꯣꯏꯒꯤ ꯑꯍꯦꯟꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁ ꯊꯝꯕ ꯚꯤꯗꯤꯑꯣꯒ꯭ꯔꯥꯐꯤ ꯀꯝꯄꯜꯁꯔꯤ ꯇꯧꯕ ꯑꯗꯨꯒ ꯋꯦꯕ ꯀꯥꯁꯇꯤꯡ ꯇꯧꯕ ꯍꯥꯏꯔꯤꯕ ꯁ꯭ꯇꯦꯞ ꯃꯌꯥꯝꯁꯤꯡꯁꯦ ꯄꯥꯏꯈꯠꯅꯕꯒꯤ ꯑꯩꯈꯣꯏꯒꯤ ꯏꯂꯦꯛꯁꯟ ꯀꯃꯤꯁꯟ ꯑꯣꯐ ꯏꯟꯗꯤꯌꯥꯒꯤ ꯌꯥꯊꯪ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣꯏ ꯃꯗꯨꯒꯤ ꯁꯦꯝ ꯁꯥꯕꯁꯨ ꯂꯣꯏꯖꯔꯕꯅꯤ ꯑꯩꯈꯣꯏꯒꯤ ꯍꯌꯦꯡ ꯑꯅꯤꯁꯨꯕ ꯇꯥꯡꯀꯛꯇ ꯄꯥꯡꯊꯣꯛꯀꯗꯧꯔꯤꯕ ꯑꯥꯎꯇꯔꯒꯤ ꯀꯦꯟꯗ꯭ꯔ 18ꯗ ꯂꯩꯕ ꯚꯜꯅꯔꯦꯕꯜ ꯄꯣꯂꯤꯡ ꯁ꯭ꯇꯦꯁꯟ ꯑꯁꯤ ꯑꯩꯈꯣꯏꯒꯤ 139 ꯂꯩ ꯑꯗꯨꯒ ꯀ꯭ꯔꯤꯇꯤꯀꯦꯜ ꯄꯣꯂꯤꯡ ꯁ꯭ꯇꯦꯁꯟ ꯑꯁꯤꯅ 295 ꯍꯥꯏꯔꯤꯕ ꯄꯣꯂꯤꯡ ꯁ꯭ꯇꯦꯁꯟꯁꯤꯡ ꯑꯁꯤꯗ ꯑꯩꯈꯣꯏ ꯑꯍꯦꯟꯕ ꯑꯩꯈꯣꯏ ꯃꯤꯠꯌꯦꯡ ꯆꯪꯅꯅꯕꯒꯤ ꯑꯗꯨꯒꯤ ꯁꯦꯝ ꯁꯥꯕ ꯑꯗꯨ ꯑꯩꯈꯣꯏ ꯂꯣꯏꯖꯔꯦ ꯑꯗꯨꯒ ꯍꯌꯦꯡ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁ ꯗꯤꯄ꯭ꯂꯣꯏ ꯇꯧꯒꯗꯧꯔꯤꯕ ꯃꯁꯤꯡ ꯑꯁꯤ ꯑꯩꯈꯣꯏ ꯀꯝꯄꯅꯤ 38ꯅꯤ ꯑꯗꯨꯒ ꯁ꯭ꯇꯦꯠꯀꯤ ꯐꯣꯔꯁ 4,000 ꯍꯦꯟꯅꯁꯨ ꯑꯩꯈꯣꯏꯒꯤ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏꯒꯤ ꯗꯤꯁꯇ꯭ꯔꯤꯛ 9ꯗ ꯂꯩꯕ ꯀꯦꯟꯗ꯭ꯔ 18 ꯑꯁꯤꯗ ꯃꯗꯨꯒꯤ ꯑꯦꯔꯦꯟꯖꯃꯦꯟ ꯑꯗꯨ ꯑꯩꯈꯣꯏꯒꯤ ꯁꯥꯏꯠꯇꯒꯤ ꯇꯧꯖꯔꯤ ꯍꯥꯏꯗꯅ ꯑꯩ ꯊꯝꯖꯒꯦ ꯑꯗꯨꯒ ꯂꯣꯏꯁꯤꯜꯂꯛꯄꯁꯦ ꯑꯩꯈꯣꯏꯒꯤ ꯆꯤꯡꯗ ꯍꯥꯏꯕ ꯇꯥꯔꯦ ꯑꯥꯎꯇꯔꯒꯤ ꯂꯦꯝꯍꯧꯔꯤꯕ ꯀꯦꯟꯗ꯭ꯔꯁꯤꯡꯁꯤꯗ ꯃꯊꯧ ꯇꯧꯕ ꯆꯠꯀꯗꯧꯕ ꯄꯨꯂꯤꯁ ꯄꯔꯁꯣꯅꯦꯜꯁꯤꯡ ꯃꯈꯣꯏ ꯆꯠꯄꯗ ꯈꯨꯗꯣꯡꯆꯥꯗꯕ ꯃꯥꯌꯣꯛꯅꯒꯅꯤ ꯍꯥꯏꯕ ꯋꯥꯐꯝꯁꯤ ꯌꯨꯝꯐꯝ ꯑꯣꯏꯔꯀꯥꯟꯗ ꯃꯈꯣꯏꯅ ꯁ꯭ꯇ꯭ꯔꯥꯏꯛ ꯇꯧꯕ ꯄ꯭ꯔꯣꯇꯦꯁ ꯇꯧꯕꯒꯤ ꯄꯥꯎ ꯑꯃ ꯇꯥꯈꯤ ꯃꯁꯤꯒꯤ ꯃꯇꯥꯡꯗꯗꯤ ꯀꯔꯤ ꯀꯔꯤ ꯑꯞꯗꯦꯠꯁꯤꯡ ꯂꯩꯕꯤꯔꯕꯒꯦ ꯃꯈꯣꯏꯁꯤꯡ ꯑꯗꯨ ꯑꯗꯨꯃꯛ ꯆꯠꯈ꯭ꯔꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯑꯇꯣꯞꯄ ꯑꯦꯔꯦꯟꯖꯃꯦꯟ ꯇꯧꯕꯤꯈ꯭ꯔꯕ꯭ꯔꯥ ꯀꯔꯤ ꯍꯥꯏꯕꯤꯅꯤꯡꯉꯤ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯅ ꯈꯪꯉꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯁꯤ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯁꯥꯟꯇꯤ ꯔꯛꯁꯥꯒꯤ ꯐꯤꯕꯝ ꯑꯁꯤ ꯌꯥꯝꯅ ꯑꯩꯈꯣꯏ ꯇꯪꯗꯨ ꯂꯩꯇꯥꯗꯕ ꯃꯑꯣꯡꯗ ꯂꯩꯕ ꯃꯇꯝꯗ ꯄꯥꯡꯊꯣꯛꯄ ꯃꯤꯈꯜ ꯑꯃꯁꯨ ꯑꯣꯏꯔꯦ ꯃꯁꯤꯗ ꯑꯩꯈꯣꯏꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯀꯝꯃꯨꯅꯤꯇꯤ ꯈꯔꯗ ꯂꯩꯕ ꯃꯤꯑꯣꯏꯁꯤꯡꯅ ꯃꯅꯤꯄꯨꯔꯒꯤ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇ ꯆꯠꯄ ꯉꯝꯗꯕꯒꯤ ꯃꯗꯨꯒꯤ ꯈꯨꯗꯣꯡꯆꯥꯗꯕꯗꯨꯁꯨ ꯂꯩꯔꯤꯕꯅꯤ ꯑꯗꯨꯒ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯗꯤꯁꯇ꯭ꯔꯤꯛꯁꯤꯡꯗꯁꯨ ꯑꯩꯈꯣꯏꯅ ꯍꯥꯏꯔꯤꯕ ꯀꯝꯃꯨꯅꯤꯇꯤꯁꯤꯡ ꯑꯁꯤ ꯊꯥꯗꯅꯕꯒꯤ ꯗꯤꯁꯇ꯭ꯔꯤꯛ ꯏꯂꯦꯛꯁꯟ ꯑꯣꯐꯤꯁꯔꯁꯤꯡꯗ ꯑꯩꯈꯣꯏꯒꯤ ꯔꯤꯀ꯭ꯋꯦꯁ ꯇꯧꯕ ꯑꯦꯄ꯭ꯂꯤꯀꯦꯁꯟ ꯊꯥꯔꯛꯄꯅꯆꯤꯡꯕ ꯃꯌꯥꯝ ꯑꯃ ꯑꯩꯈꯣꯏ ꯃꯗꯨꯁꯨ ꯊꯦꯡꯅꯖꯩ ꯑꯩꯈꯣꯏꯒꯤ ꯁꯥꯏꯠꯇꯒꯤ ꯑꯩꯈꯣꯏꯅ ꯉꯝꯖꯕ ꯃꯇꯦꯡ ꯑꯩꯈꯣꯏ ꯑꯗꯨꯝ ꯇꯧꯖꯈꯤ ꯍꯥꯏꯕꯗꯤ ꯈꯨꯗꯝ ꯑꯣꯏꯅ ꯍꯥꯏꯖꯔꯕꯗ ꯎꯈ꯭ꯔꯨꯜꯗ ꯅꯠꯇ꯭ꯔꯒ ꯇꯃꯦꯡꯂꯣꯡꯗ ꯌꯧꯕ ꯉꯝꯗꯕ ꯆꯠꯄꯗ ꯈꯨꯗꯣꯡꯆꯥꯔꯣꯏꯗꯕ ꯑꯩꯈꯣꯏꯒꯤ ꯄꯣꯂꯤꯡ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡ ꯃꯐꯝꯗꯨꯗ ꯗ꯭ꯌꯨꯇꯤ ꯇꯥꯔꯒ ꯂꯩꯕ ꯑꯩꯈꯣꯏꯒꯤ ꯑꯦꯝꯄ꯭ꯂꯣꯌꯤꯁꯤꯡꯁꯤ ꯑꯩꯈꯣꯏꯅ ꯚꯦꯂꯤꯗ ꯊꯥꯕꯅꯆꯤꯡꯕ ꯑꯗꯨꯒ ꯁ꯭ꯋꯥꯏꯗ ꯂꯩꯕ ꯃꯤꯑꯣꯏꯁꯤꯡꯗꯨꯅ ꯆꯤꯡꯗ ꯊꯥꯕꯅꯆꯤꯡꯕ ꯍꯥꯏꯕꯗꯤ ꯃꯤꯈꯜꯁꯤ ꯑꯩꯈꯣꯏꯅ ꯃꯄꯨꯡ ꯐꯥꯅ ꯄꯥꯡꯊꯣꯛꯇꯕꯗꯤ ꯌꯥꯗꯕꯅꯤꯅ ꯑꯗꯨꯒꯨꯝꯕ ꯑꯦꯔꯦꯟꯖꯃꯦꯟ ꯑꯗꯨꯁꯨ ꯑꯩꯈꯣꯏ ꯇꯧꯗꯨꯅ ꯂꯥꯛꯆꯔꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯉꯔꯥꯡ ꯅꯍꯥꯟ ꯑꯩꯈꯣꯏꯅ ꯇꯥꯖꯈꯤꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁ ꯑꯩꯈꯣꯏꯒꯤ ꯁ꯭ꯋꯥꯏꯗꯒꯤ ꯆꯠꯄꯗ
ꯈꯨꯗꯣꯡ ꯆꯥꯔꯣꯏꯗꯕꯁꯤꯡ ꯑꯗꯨꯒꯤ ꯑꯦꯔꯦꯟꯖꯃꯦꯟ ꯑꯗꯨꯁꯨ ꯑꯩꯈꯣꯏ ꯇꯧꯖꯈ꯭ꯔꯦ ꯍꯥꯏꯔꯤꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯁꯤꯡ ꯑꯗꯨꯁꯨ ꯍꯥꯏꯔꯤꯕ ꯗꯤꯁꯇ꯭ꯔꯤꯛꯁꯤꯡ ꯑꯗꯨꯗ ꯌꯧꯈ꯭ꯔꯦ ꯑꯗꯨꯒ ꯃꯈꯣꯏꯗꯁꯨ ꯑꯩꯈꯣꯏꯒꯤ ꯄꯣꯂꯤꯡ ꯁ꯭ꯇꯦꯁꯟꯁꯤꯡꯗ ꯄꯣꯂꯤꯡ ꯇꯤꯝꯗꯨꯒ ꯂꯣꯏꯅꯅ ꯆꯠꯄ ꯍꯧꯈ꯭ꯔꯦ ꯍꯥꯏꯗꯅ ꯑꯩ ꯍꯥꯏꯖꯒꯦ ꯗꯦꯃꯣꯀ꯭ꯔꯦꯁꯤꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨ ꯑꯣꯏꯔꯤꯕ ꯑꯩꯈꯣꯏꯒꯤ ꯃꯤꯈꯜꯁꯦ ꯃꯁꯤꯗ ꯐ꯭ꯔꯤ ꯑꯦꯟ ꯐꯤꯌꯔ ꯍꯥꯏꯕ ꯇꯥꯔꯦ ꯐꯤꯌꯔ ꯅꯠꯇꯕ ꯃꯌꯥꯝꯗꯤ FEAR ꯐꯤꯌꯔꯅꯦꯅ ꯈꯟꯅꯩ ꯍꯥꯏꯇꯥꯔꯦ ꯑꯗꯨ ꯃꯁꯤ ꯅꯠꯇꯕ ꯌꯥꯝꯅ ꯇꯪꯗꯨ ꯂꯩꯇꯥꯅ ꯃꯤꯈꯜꯁꯤ ꯄꯥꯡꯊꯣꯛꯇꯨꯅ ꯑꯩꯈꯣꯏꯅ ꯄꯥꯝꯖꯔꯤꯕ ꯃꯤꯍꯨꯠꯇꯨ ꯈꯟꯕ ꯌꯥꯅꯕꯒꯤꯗꯃꯛꯇ ꯃꯈꯥ ꯇꯥꯅꯁꯨ ꯄꯥꯝꯗꯕ ꯊꯧꯗꯣꯛꯁꯤꯡ ꯊꯣꯛꯇꯅꯕ ꯃꯅꯤꯄꯨꯔꯒꯤ ꯃꯤꯌꯥꯝꯗ ꯃꯔꯨꯑꯣꯏꯅ ꯍꯌꯦꯡ ꯄꯥꯡꯊꯣꯛꯀꯗꯧꯔꯤꯕ ꯑꯦꯁꯦꯝꯕ꯭ꯂꯤ ꯁꯦꯒꯃꯦꯟ 16 ꯁꯤꯒꯤ ꯃꯤꯌꯥꯝꯗ ꯄꯥꯎꯖꯦꯜ ꯑꯃꯇꯪ ꯄꯤꯕꯤꯌꯨ ꯑꯩꯈꯣꯏꯒꯤ ꯚꯥꯔꯠ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯗꯦꯃꯣꯀ꯭ꯔꯦꯁꯤ ꯆꯠꯄ ꯂꯩꯕꯥꯛ ꯑꯃꯅꯤ ꯗꯦꯃꯣꯀ꯭ꯔꯦꯁꯤ ꯆꯠꯄ ꯂꯩꯕꯥꯛ ꯑꯃ ꯑꯣꯏꯅ ꯑꯩꯈꯣꯏ ꯚꯣꯇꯔ ꯑꯃ ꯑꯣꯏꯅ ꯑꯩꯈꯣꯏ ꯌꯥꯝꯅ ꯆꯥꯎꯊꯣꯛꯆꯔꯤꯕꯅꯤ ꯑꯩꯈꯣꯏꯅ ꯈꯜꯂꯤꯕ ꯑꯩꯈꯣꯏꯒꯤ ꯃꯤꯔꯦꯞꯁꯤꯡ ꯑꯁꯤꯅ ꯃꯤꯍꯨꯠ ꯑꯣꯏꯔꯀꯥꯟꯗ ꯍꯥꯏꯔꯤꯕ ꯃꯤꯍꯨꯠꯁꯤꯡ ꯑꯁꯤꯅ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛ ꯑꯁꯤ ꯑꯃꯨꯛ ꯂꯩꯉꯥꯛꯀꯗꯧꯔꯤꯕꯅꯤ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛ ꯑꯁꯤ ꯑꯩꯈꯣꯏꯅ ꯌꯥꯝꯅ ꯈꯨꯃꯥꯡ ꯆꯥꯎꯁꯤꯟꯕ ꯌꯥꯝꯅ ꯆꯥꯎꯈꯠꯄ ꯁꯥꯟꯇꯤ ꯂꯩꯕ ꯂꯩꯕꯥꯛ ꯑꯃ ꯑꯣꯏꯍꯟꯅꯕ ꯍꯣꯠꯅꯕꯗ ꯑꯩꯈꯣꯏꯅ ꯈꯟꯈ꯭ꯔꯤꯕ ꯃꯤꯔꯦꯞꯁꯤꯡ ꯑꯩꯈꯣꯏꯅ ꯈꯟꯈ꯭ꯔꯤꯕ ꯃꯤꯍꯨꯠꯁꯤꯡ ꯑꯁꯤꯒꯤ ꯌꯥꯝꯅ ꯑꯆꯧꯕ ꯊꯧꯗꯥꯡ ꯑꯗꯨ ꯂꯩ ꯃꯔꯝ ꯑꯁꯤꯅ ꯅꯥꯀꯣꯏꯅꯅ ꯚꯣꯇꯔ ꯑꯃ ꯑꯣꯏꯅ ꯑꯩꯈꯣꯏꯁꯤ ꯂꯩꯕꯥꯛ ꯁꯦꯝꯕꯗ ꯁꯔꯨꯛ ꯌꯥꯔꯤꯕꯅꯤ ꯃꯔꯝ ꯑꯁꯤꯅ ꯍꯌꯦꯡ ꯄꯥꯡꯊꯣꯛꯀꯗꯧꯔꯤꯕ ꯑꯅꯤꯁꯨꯕ ꯇꯥꯡꯀꯛꯀꯤ ꯃꯤꯈꯜ ꯑꯁꯤꯗ ꯍꯥꯏꯔꯤꯕ ꯗꯤꯁꯇ꯭ꯔꯤꯛ 9ꯗ ꯂꯩꯔꯤꯕ ꯑꯗꯨꯒ ꯀꯦꯟꯗ꯭ꯔ 16 ꯑꯁꯤꯗ ꯂꯩꯕꯤꯔꯤꯕ ꯚꯣꯇꯔ ꯈꯨꯗꯤꯡꯃꯛꯅ ꯉꯥꯏꯍꯥꯛꯇꯪ ꯑꯆꯤꯟꯕ ꯃꯇꯝ ꯀꯥꯏꯊꯣꯛꯄꯤꯔꯦ ꯍꯥꯏꯔꯀꯥꯟꯗ ꯍꯥꯏꯔꯤꯕ ꯃꯤꯈꯜ ꯑꯁꯤꯗ ꯃꯄꯨꯡ ꯐꯥꯅ ꯑꯀꯤꯕ ꯑꯃꯠꯇ ꯌꯥꯎꯗꯅ ꯃꯤꯈꯜ ꯑꯁꯤꯗ ꯁꯔꯨꯛ ꯌꯥꯕꯤꯌꯨ ꯑꯗꯨꯒ ꯂꯩꯕꯥꯛ ꯑꯁꯤ ꯁꯦꯝꯕꯗ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯀꯤ ꯗꯥꯏꯇ ꯑꯗꯨ ꯂꯧꯃꯤꯟꯅꯁꯤ ꯍꯥꯏꯗꯅ ꯑꯩꯍꯥꯛ ꯑꯄꯤꯜ ꯇꯧꯖꯔꯤ ꯊꯥꯒꯠꯆꯔꯤ ꯃꯔꯨꯑꯣꯏꯅ ꯆꯤꯐ ꯏꯂꯦꯛꯇꯣꯔꯦꯜ ꯑꯣꯐꯤꯁꯔꯒꯤ ꯃꯥꯏꯀꯩꯗꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯄꯥꯏꯈꯠꯂꯤꯕ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯤꯄꯦꯌꯔꯅꯦꯁꯁꯤꯡ ꯃꯌꯥꯝ ꯊꯝꯕꯤꯈ꯭ꯔꯦ ꯑꯗꯨꯒ ꯃꯊꯧ ꯇꯧꯒꯗꯕ ꯄꯣꯂꯤꯡ ꯄꯔꯁꯣꯅꯦꯜꯁꯤꯡ ꯁꯦꯝ ꯁꯥꯔꯒ ꯂꯩꯈ꯭ꯔꯦ ꯅꯤꯡꯊꯤꯅ ꯃꯊꯧ ꯇꯧꯅꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯁꯤꯡꯁꯨ ꯁꯦꯝ ꯁꯥꯔꯒ ꯂꯩꯈ꯭ꯔꯦ ꯃꯤꯌꯥꯝꯁꯨ ꯃꯥꯅ ꯃꯥꯅ ꯄꯥꯝꯂꯤꯕ ꯃꯤꯍꯨꯠꯇ ꯃꯤꯔꯦꯞꯇ ꯚꯣꯠ ꯊꯥꯗꯅꯕꯒꯤꯗꯃꯛꯇ ꯁꯦꯝ ꯁꯥꯟꯅꯕꯒꯤ ꯄꯥꯎ ꯂꯥꯛꯂꯤ ꯑꯗꯨꯃꯛꯄꯨ ꯃꯁꯤꯗꯩꯁꯤꯗ ꯊꯣꯛꯍꯟꯅꯤꯡꯗꯕ ꯊꯧꯗꯣꯛ ꯊꯣꯛꯍꯟꯕ ꯌꯥꯔꯤꯕ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡꯅꯁꯨ ꯃꯤꯌꯥꯝꯒꯤ ꯏꯟꯇꯔꯦꯁꯇ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯏꯟꯇꯔꯦꯁꯇ ꯄꯥꯝꯗꯕ ꯊꯧꯗꯣꯛꯁꯤꯡ ꯊꯣꯛꯍꯟꯕꯤꯗꯅ ꯅꯤꯡꯊꯤꯅ ꯃꯤꯈꯜ ꯑꯁꯤ ꯄꯥꯡꯊꯣꯛꯂꯒꯗꯤ ꯏꯁꯥ ꯏꯁꯥꯅ ꯄꯥꯝꯂꯤꯕ ꯃꯤꯔꯦꯞꯁꯤꯡ ꯑꯗꯨ ꯍꯌꯦꯡ ꯄꯥꯔꯂꯤꯌꯥꯃꯦꯟ ꯌꯧꯅ ꯊꯥꯕꯤꯔꯀꯥꯟꯗ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯤꯕ ꯏꯁꯨꯁꯤꯡ ꯑꯁꯤ ꯃꯈꯣꯏꯒꯤ ꯄꯣꯂꯤꯁꯤ ꯃꯈꯣꯏꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯊꯧꯔꯥꯡꯁꯤꯡꯗ ꯈꯔꯗ ꯑꯣꯏꯔꯕꯁꯨ ꯃꯤꯠꯌꯦꯡ ꯆꯪꯉꯛꯅꯕ ꯑꯗꯨꯒꯨꯝꯕ ꯈꯣꯡꯊꯥꯡ ꯑꯁꯤ ꯑꯩꯈꯣꯏ ꯄꯨꯟꯅ ꯂꯧꯃꯤꯟꯅꯁꯤ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤꯗ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯃꯇꯥꯡ ꯑꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯤ ꯀꯦꯃꯦꯔꯥ ꯄꯔꯁꯟ ꯕꯕꯤꯇꯥꯒ ꯂꯣꯏꯅꯅ ꯄꯥꯎꯗꯝꯖꯔꯤꯕ ꯑꯩ ꯈꯦꯇ꯭ꯔꯤꯃꯌꯨꯝ ꯄ꯭ꯔꯦꯝꯆꯥꯟ SKTV ꯅ꯭ꯌꯨꯁ ꯏꯝꯐꯥꯜ